ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯝꯕ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯌꯦꯡꯅꯕ ꯍꯧꯔꯕꯅꯤ꯫ ꯊꯣꯏꯅꯨꯅ, ꯊꯣꯏꯕ, ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ, ꯏꯕꯥꯅꯤ ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯁꯤꯔꯣ? ꯊꯣꯏꯕꯅ, ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯉꯥꯁꯤꯡꯁꯤꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯅꯪꯈꯤꯗ꯭ꯔꯅꯦ? ꯅꯪꯅꯤꯗ, ꯂꯥꯛꯑꯣ ꯌꯨꯝꯗ ꯀꯥꯔꯁꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯊꯣꯡꯒꯥ ꯌꯧꯔꯛꯄꯗ ꯃꯃꯥꯇꯣꯟꯒ ꯊꯦꯡꯅꯔꯔꯤ꯫ ꯇꯣꯝꯕꯤ, ꯊꯣꯏꯅꯨꯒ ꯊꯣꯏꯕꯒꯒꯤ ꯃꯄꯥꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ, ꯅꯨꯃꯤꯠ ꯇꯥꯔꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯅꯆꯤꯟ ꯅꯧꯄꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯃꯤꯅꯅꯦ ꯑꯩꯅ ꯌꯥꯝ ꯊꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯕ ꯇꯥꯍꯟꯒꯅꯨ꯫ ꯏꯃꯥꯇꯣꯟ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯥꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯊꯤꯜꯂꯛꯑꯝꯃꯨ꯫ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯍꯧꯕꯅꯤ, ꯃꯉꯣꯟꯗ ꯉꯥꯗꯨ ꯄꯤꯔꯝꯃꯨ꯫ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯏꯃꯨꯡꯒ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯇꯣꯟ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯂꯒ ꯉꯥ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯊꯣꯏꯅꯨꯅ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ, ꯁꯦ ꯏꯃꯥꯅ ꯄꯤꯔꯝꯃꯣꯌꯦ, ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯁ ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯊꯥꯗꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯁꯨ ꯉꯥ ꯈꯔꯗꯨ ꯌꯣꯜꯂꯨꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯆꯦ, ꯉꯥꯗꯨꯕꯨ ꯌꯣꯜꯂꯨꯈꯤꯗ꯭ꯔꯅꯦ? ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯀꯌꯥꯝ ꯄꯤꯊꯣꯛꯑꯝꯃꯒꯦ? ꯑꯩꯈꯣꯏꯅ ꯋꯥꯅ ꯐꯥꯔꯨꯔꯒ꯫ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯃꯧꯄꯥꯗ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯜꯂꯒ, ꯏꯁ, ꯏꯃꯥꯇꯣꯟ ꯈꯣꯏꯗ ꯈꯖꯤꯛꯇꯪ ꯄꯤꯔꯝꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯆꯦ ꯂꯣꯏꯔꯦ, ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯣ꯫ ꯊꯣꯏꯕꯁꯨ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯂꯒ ꯃꯆꯦꯒ ꯄꯨꯟꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥꯗꯨ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯨ ꯌꯧꯔꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅ ꯍꯦꯛ ꯉꯥ ꯌꯣꯟꯐꯝꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ, ꯉꯁꯤꯗꯤ ꯅꯆꯤꯟ ꯅꯧꯄ꯭ꯋꯥ ꯊꯦꯡꯉꯤꯅ? ꯊꯣꯏꯅꯨꯅ, ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ, ꯅꯣꯏ ꯑꯅꯤꯕꯨ ꯊꯦꯡꯂꯣꯏꯗ꯭ꯔꯣ ꯍꯟꯕꯗ? ꯏꯅꯦ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯒꯦ, ꯉꯥꯁꯤ ꯁꯤꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯍꯜꯂꯒꯦ ꯌꯨꯝꯗ꯫ ꯅꯨꯄꯥ ꯑꯃꯅ, ꯉꯥꯁꯤꯕꯨ ꯀꯌꯥꯅꯣ? ꯇꯥꯃꯣ, ꯂꯧꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯅꯨꯄꯥꯗꯨ ꯊꯣꯏꯅꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗꯒꯤ ꯊꯣꯏꯅꯨꯅ ꯉꯥꯡ ꯁꯛꯂꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯥꯃꯣ, ꯇꯥꯕꯤꯕ꯭ꯔꯣ? ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ, ꯕꯨꯡꯉꯣ, ꯉꯥ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯃꯥꯅ ꯎꯠꯂꯤꯁꯤꯕꯣ? ꯕꯨꯡꯉꯣ. ꯅꯨꯄꯥꯗꯨꯁꯨ ꯈꯪꯂꯒ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ, ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯀꯩꯊꯦꯜꯁꯤꯗ ꯃꯪꯂꯨꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯔꯒ, ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯩꯕ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯃꯁꯥꯒꯁꯤ ꯇꯒꯠ ꯇꯦꯛꯏꯗ꯫ ꯀꯌꯥꯅꯣ ꯏꯆꯥꯒꯤ ꯉꯥꯁꯤꯕꯣ? ꯏꯅꯦ, ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯉꯥꯗꯨꯕꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯩꯍꯧꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯟꯗ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯒ ꯊꯣꯏꯕꯒꯗꯨ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯆꯥꯛ ꯈꯔ ꯋꯥꯟꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯊꯣꯏꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯤꯡꯉꯦ꯫ ꯊꯣꯏꯅꯨ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯖꯗꯦ꯫ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅꯤ꯫ ꯈꯔ ꯂꯩꯔꯒ ꯅꯪꯁꯨ ꯀꯥꯔꯗꯕꯅꯤ꯫ ꯊꯣꯏꯕ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ? ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯤꯛꯇ꯭ꯔꯨꯈꯩꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯒꯦꯀꯣ? ꯑꯗꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯂꯨꯔꯣ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯅꯕ ꯑꯗꯨꯒ꯫ ꯊꯣꯏꯕꯁꯨ ꯍꯔꯥꯎꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯎꯅꯕ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯕꯥꯕꯥ, ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯌꯥ ꯐꯪꯗ꯭ꯔꯕ ꯅꯆꯥꯅꯤꯒꯤꯗ ꯇꯧꯁꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯆꯥꯛꯇꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ
ꯊꯣꯏꯅꯨꯒ ꯊꯣꯏꯕꯒꯁꯨ ꯆꯥꯛꯉꯟ ꯆꯥꯔꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯧꯕ ꯀꯧꯕ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯊꯣꯏꯕꯒꯁꯨ ꯊꯧꯕꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ꯫ ꯊꯧꯕꯅ "ꯊꯣꯏꯅꯣ, ꯅꯆꯤꯟ ꯅꯨꯄꯥꯗꯤ ꯀꯥꯏꯗꯅꯣ ꯑꯁꯨꯛ ꯉꯟꯅ? ꯋꯥꯔꯤꯒ ꯍꯦꯛ ꯁꯥꯈꯤꯁꯦ ꯍꯥꯏꯕꯕꯨ ꯌꯥꯝ ꯊꯦꯡꯂꯗ꯭ꯔꯣ?" ꯇꯥ ꯊꯧꯕ, ꯑꯩꯈꯣꯏ ꯆꯠꯀꯦ ꯍꯟꯗꯣꯛꯄꯤꯌꯨ, ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ" ꯍꯥꯏꯔꯒ ꯃꯧꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯃꯆꯤꯟꯗꯨ ꯐꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯅ "ꯏꯆꯦ, ꯑꯁꯤꯒꯤ ꯊꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯏꯆꯦꯗꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯅꯒ ꯃꯥꯗꯧꯅ ꯆꯥꯎꯔꯝꯂꯗꯤ ꯏꯆꯦꯗ ꯀꯥꯔꯟ ꯇꯥꯔꯛꯄ ꯅꯨꯄꯥꯈꯩꯁꯦ ꯂꯣꯏ ꯐꯨꯒꯗꯕꯅꯦ ꯑꯩꯅ." ꯊꯣꯏꯕ, ꯐꯠꯇꯕ ꯃꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯅꯗ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦꯗ꯫ ꯂꯥꯛꯎꯁꯤ, ꯁꯤꯒꯤ ꯈꯣꯡꯕꯥꯟ ꯃꯆꯥꯁꯦ ꯉꯥ ꯌꯥꯝ ꯂꯩ ꯍꯥꯏꯅꯦ, ꯉꯥꯁꯤꯗꯣ ꯐꯥꯕ ꯍꯧꯔꯁꯤ꯫ ꯊꯣꯏꯕꯁꯨ ꯃꯆꯦꯒ ꯉꯥꯗꯨ ꯐꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯗꯨꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩꯗ ꯃꯃꯥꯇꯣꯟ ꯆꯪꯂꯛꯂꯝꯃꯤ꯫ "ꯊꯣꯏꯅꯨ, ꯏꯃꯥꯇꯣꯟ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ." "ꯏꯃꯥꯇꯣꯟ, ꯁꯤꯗ ꯐꯝꯕꯤꯌꯨ." "ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯔꯤ ꯋꯥꯁꯤ ꯅꯆꯤꯟ ꯅꯧꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅꯅꯦ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯅꯪ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯅꯤ꯫ ꯅꯧꯄꯥꯒꯤꯁꯨ ꯅꯪꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ." "ꯏꯃꯥꯇꯣꯟ, ꯑꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯗ꯫ ꯏꯃꯥꯇꯣꯟꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯀꯣ, ꯊꯣꯏꯕꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯌꯥꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ." ꯇꯣꯝꯕꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯣꯏꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅ "ꯆꯦ ꯊꯣꯏꯅꯨ! ꯆꯦ ꯊꯣꯏꯅꯨ!" ꯊꯣꯏꯅꯨꯅ "ꯄꯤꯛꯇ꯭ꯔꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯌꯨꯛꯁꯤꯗ ꯀꯩ ꯂꯩꯔꯒꯦ?" "ꯅꯣꯏ ꯊꯣꯡꯒꯥꯜꯗꯅꯦ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯋꯦꯕ, ꯑꯗꯨꯅꯅꯦ ꯅꯪꯗꯣ ꯑꯝꯇ ꯊꯣꯔꯛꯑꯣꯌꯦ." "ꯑꯦ, ꯀꯅꯥꯅꯣ ꯍꯥꯏꯁꯦ?" "ꯈꯪꯗꯦ ꯑꯩꯁꯨ." ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯊꯟꯇ ꯈꯜꯂꯤ, "ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯊꯣꯛꯀꯗ꯭ꯔꯅꯦ? ꯊꯣꯛꯑꯔꯣꯏꯗ." ꯊꯣꯏꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯊꯣꯔꯛꯄꯗ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯁꯛ ꯈꯪꯗꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ "ꯏꯆꯟ, ꯀꯩꯅꯣꯝꯇ..." ꯊꯣꯏꯅꯨ ꯃꯅꯤꯡꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ "ꯑꯩꯕꯨꯔ ꯏꯕꯨꯡ?" "ꯍꯣꯏ, ꯃꯥꯅꯤ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯦꯅ..." "ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ." "ꯅꯪꯅꯗꯤ ꯑꯩꯁꯦ ꯈꯪꯂꯝꯂꯔꯣꯏ꯫ ꯅꯣꯡꯃ ꯀꯩꯊꯦꯜ ꯃꯆꯥꯗ..." "ꯍꯣꯏ ꯏꯕꯨꯡ, ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ." "ꯍꯣꯏ, ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ?" ꯊꯣꯏꯅꯨꯅ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯕ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯑꯦꯁꯦ ꯈꯪꯉꯤꯕꯅꯤ, ꯍꯪꯂꯩꯅꯦ꯫ "ꯍꯣꯏ ꯏꯕꯨꯡ." "ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯅꯨ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ." "ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ." ꯅꯨꯄꯥꯗꯨꯁꯨ ꯋꯥꯔꯤꯗꯣ ꯄꯥꯛ ꯍꯧꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯊꯣꯏꯅꯨꯁꯨ ꯄꯨꯈ꯭ꯔꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯁꯣꯛꯅꯕ ꯇꯧꯔꯤ꯫ ꯅꯨꯄꯥꯗꯨꯅ "ꯏꯆꯟ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯦ ꯄꯥꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯍꯥꯏꯔꯒꯦ." "ꯍꯣꯏ ꯏꯕꯨꯡ, ꯑꯗꯨꯗꯤ ꯅꯆꯜ ꯍꯟꯖꯔꯕꯒꯦ ꯏꯕꯨꯡ." ꯊꯣꯏꯅꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯏꯕꯦꯊꯣꯏꯅ "ꯆꯤꯡꯈꯩ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯎꯪꯗꯨꯅ ꯐꯝꯂꯤꯕꯁꯤꯕꯣ?" "ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦ." "ꯍꯪꯉꯨ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯪꯅꯤꯡꯕꯗꯣ?" "ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏ ꯍꯥꯏꯅꯒꯦ ꯏꯃꯥ?" "ꯅꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯣ ꯍꯪꯂꯤꯕ? ꯉꯥꯎꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯕꯁꯤꯗꯤ." ꯆꯤꯡꯈꯩꯒꯤ ꯃꯄꯥ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯥ ꯃꯆꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯅꯃꯥꯗ ꯍꯪꯂꯕꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯅꯪ ꯄꯥꯕꯅ ꯇꯥꯛꯂꯒ ꯂꯣꯏꯔꯦꯗꯅ." "ꯕꯥꯕꯥ, ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯏꯃꯥꯗ ꯄꯥꯕꯅ ꯀꯃꯥꯏ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈꯤꯒꯦ?" "ꯂꯥꯏꯃ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯖꯨꯒꯣꯠ ꯆꯥꯗꯕꯁꯦ ꯃꯥꯟꯅꯔꯦꯗ ꯑꯣꯟꯊꯣꯛꯅ." ꯄꯥꯏꯈꯣꯝꯕꯅ "ꯅꯪ ꯅꯃꯥꯗꯤ ꯅꯪ ꯄꯥꯕꯅ ꯀꯣꯏꯇꯥꯅꯦ ꯇꯥꯅꯔꯤꯁꯦ꯫
ꯅꯤꯅꯤ ꯍꯨꯝꯅꯤꯅꯒ ꯌꯥꯄꯣꯟꯇꯦ ꯆꯌꯣꯜ ꯑꯃꯗꯤ ꯆꯪꯂꯤꯁꯦ ꯍꯦꯛ ꯌꯥꯕꯒ ꯌꯨꯝꯗ ꯄꯨꯁꯤꯟꯕꯅꯤ ꯑꯗꯣ ꯄꯥꯕ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯍꯦꯛꯇ ꯃꯪꯒꯣꯜ ꯀꯥꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯏꯕꯦꯊꯣꯏꯅ ꯑꯗꯨꯗꯤ ꯏꯆꯥꯅ ꯄꯥꯝꯂꯕ ꯅꯪ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯏꯃꯥ ꯄꯥꯕ ꯑꯗꯣ ꯑꯩ ꯃꯁꯥꯅ ꯌꯥꯔꯛꯄꯗꯣ ꯄꯥꯝꯃꯤ ꯃꯪꯒꯣꯜ ꯀꯥꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯦꯕ ꯃꯣꯏꯒꯤ ꯂꯝꯕꯨꯗꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ ꯍꯣ ꯅꯄꯥꯅ ꯆꯥꯋꯥꯔꯤꯗꯣ ꯈꯟꯅꯍꯧꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯕꯦꯊꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯉꯝꯅꯕ ꯐꯣꯡꯗꯣꯛꯑꯣ ꯌꯥꯗ꯭ꯔꯒꯅ ꯏꯆꯥꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯐꯥꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯄꯥꯏꯈꯣꯝꯕꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯒ ꯃꯣꯟꯗ꯭ꯔꯛ ꯑꯃꯗ ꯂꯩ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯃꯃꯥꯇꯣꯟ ꯇꯣꯝꯕꯤꯁꯨ ꯊꯧꯕꯕꯨ ꯊꯣꯏꯅꯨꯒ ꯅꯛꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯅꯨ ꯅꯪꯕ ꯇꯥꯕ꯭ꯔꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅꯤ ꯃꯁꯤꯕꯣ ꯊꯣꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯊꯣꯏꯅꯨ ꯊꯧꯕꯗꯨ ꯎꯕꯗ ꯍꯩꯅꯖꯗꯦ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯨꯕꯅꯤ ꯇꯥꯖꯍꯧꯗ꯭ꯔꯦ ꯅꯪ ꯇꯥ ꯊꯧꯕꯁꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯥꯛꯄ ꯑꯗ ꯅꯪꯒ ꯁꯛ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ ꯊꯧꯕ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯛꯑꯣ ꯊꯣꯏꯅꯨꯁꯨ ꯐꯤꯗꯥ ꯊꯥꯏ ꯁꯤꯗ ꯐꯝꯕꯤꯌꯨ ꯊꯣꯏꯅꯨ ꯏꯁꯤꯡꯒꯤꯗ ꯊꯛꯀꯦ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤ ꯅꯪꯁꯨꯅꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯅꯛꯁꯤꯟꯅꯔꯨꯔꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯍꯟꯗꯛꯇꯩꯗꯤ ꯂꯥꯛꯒꯦꯅꯦ ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯄꯤ ꯊꯧꯕ ꯏꯁꯤꯡꯗꯨ ꯂꯧꯕꯗ ꯊꯣꯏꯅꯨꯒꯤ ꯈꯨꯠꯇꯒ ꯍꯥꯏꯐꯦꯠ ꯊꯦꯡꯉꯤ ꯊꯣꯏꯅꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯁꯠꯄꯤ ꯊꯧꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯕ ꯏꯇꯧ ꯇꯧꯏ ꯏꯅꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣ ꯆꯠꯂꯣ ꯊꯧꯕꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯊꯣꯏꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯏꯆꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯁꯤꯗ ꯏꯃꯥꯇꯣꯟꯅ ꯄꯨꯔꯛꯏꯁꯤꯕꯣ ꯊꯣꯏꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯑꯣꯡꯗꯨ ꯈꯪꯉꯤ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯗ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨꯕꯨ ꯁꯪꯕ ꯂꯥꯛꯆꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯗꯨ ꯈꯪꯂꯝꯃꯤ ꯊꯧꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩ ꯊꯧꯕ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯅ ꯈꯪꯂꯗꯨꯅ ꯏꯃꯥ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯏꯕꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯊꯧꯕꯅ ꯑꯩꯅ ꯊꯣꯏꯅꯨ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯇꯥ ꯊꯧꯕꯒꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯈꯛ ꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩ ꯆꯠꯍꯧꯕꯗ ꯐꯅꯤ ꯊꯧꯕ ꯅꯣꯛꯂꯒ ꯅꯆꯤꯟ ꯅꯨꯄꯥꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥ ꯃꯇꯥꯡꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯊꯣꯏꯅꯨ ꯈꯣꯏꯗ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯂꯥꯛꯏ ꯅꯨꯄꯤꯗꯨꯅ ꯊꯣꯏꯅꯨ ꯇꯥꯕ꯭ꯔꯣ ꯅꯆꯤꯟ ꯅꯨꯄꯥꯕꯣ ꯊꯧꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯧ ꯇꯥꯔꯦ ꯀꯅꯥꯅꯣ ꯊꯣꯏꯅꯨ ꯊꯣꯏꯕ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯏꯅꯦ ꯀꯩ ꯂꯩꯔꯒꯦ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯝꯇ ꯀꯨꯝꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯁꯪꯗꯧꯔꯤꯕ꯭ꯔꯣ ꯍꯣꯏ ꯌꯥꯅꯤꯌꯦ ꯏꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯑꯗꯣ ꯅꯆꯤꯟ ꯅꯨꯄꯥ ꯈꯛ ꯂꯩꯕꯅꯤꯅ ꯊꯣꯡꯒꯁꯦ ꯆꯦꯠꯅ ꯂꯣꯜꯂꯒ ꯂꯩꯌꯨꯅꯦ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯅꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯪ ꯍꯣꯏꯅꯦ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯕꯅ ꯏꯆꯦ ꯀꯩꯒꯤꯅꯣ ꯇꯥ ꯊꯧꯕꯅ ꯑꯩꯈꯣꯏꯗ ꯊꯦꯡꯂꯀꯥꯟꯗ ꯆꯪꯂꯛꯏꯁꯦ ꯃꯥꯅ ꯊꯣꯏꯅꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟ ꯎꯡꯗꯨꯅ ꯐꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯅ ꯃꯥꯒꯤꯁꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯏꯆꯦ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯌꯦꯡꯁꯨ ꯊꯕꯛ ꯂꯩꯕꯅꯤꯅ ꯉꯟꯇꯥ ꯍꯧꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯇꯣꯏꯔꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯊꯣꯏꯅꯨꯒ ꯊꯣꯏꯕꯒ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯔꯒ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯂꯝꯃꯤ ꯂꯧꯕꯨꯛ ꯌꯧꯔꯗꯨꯅ ꯊꯣꯏꯕꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯅꯨ ꯅꯆꯤꯟ ꯅꯨꯄꯥ ꯈꯛ ꯇꯔꯛ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯏꯅꯦ ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ
ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯅꯃꯥ ꯄꯥꯕꯗꯨꯅ ꯉꯟꯇꯥ ꯍꯦꯛ ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯦ ꯅꯃꯥꯇꯣꯟ ꯑꯃ ꯂꯩꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯧꯕ ꯍꯥꯏꯗꯨꯅ ꯅꯃꯥꯇꯣꯟꯒꯤ ꯍꯦꯛ ꯍꯦꯛ ꯎꯏꯅꯦ ꯍꯣꯏꯅꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯆꯪꯂꯛꯏ ꯏꯆꯦꯜ ꯏꯄ꯭ꯋꯥꯈꯛ ꯂꯩꯕꯁꯦ ꯃꯤꯅꯒ ꯎꯁꯤꯠꯄ ꯅꯠꯇꯦꯗꯩꯅꯦ ꯊꯣꯡꯗꯣ ꯆꯦꯠꯅ ꯆꯦꯠꯅ ꯂꯣꯜꯂꯒ ꯂꯩ ꯃꯥꯅ ꯂꯝ ꯄꯪꯍꯦꯟꯗ ꯍꯦꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤꯗꯅ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯎ ꯏꯅꯦ ꯍꯣꯏꯁꯨ ꯂꯩꯔꯤꯗꯅ ꯍꯣꯏ ꯏꯅꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯪꯍꯧꯗꯦ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯛꯂꯛꯂꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯨ ꯊꯣꯏꯅꯨꯅ ꯊꯣꯏꯕꯥ ꯏꯆꯦ ꯏꯔꯨꯖꯔꯨꯈꯤꯒꯦ ꯅꯪꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯒ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯂꯩꯁꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏꯅꯨꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯏ ꯏꯆꯦ ꯇꯥ ꯊꯧꯕꯗꯨ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯑꯩ ꯃꯤ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯒꯦ ꯃꯥꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯗꯤ ꯂꯥꯎꯗꯣꯏꯅꯤ ꯅꯪꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯏꯆꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯀꯥꯟꯗ ꯃꯄꯥꯟꯗꯒꯤ ꯊꯧꯕꯅ ꯊꯣꯏꯅꯣ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯊꯣꯏꯕꯥ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯊꯣꯏꯅꯨꯅ ꯇꯥ ꯊꯧꯕꯥ ꯑꯩꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯖꯔꯣꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩ ꯂꯩꯔꯒꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯄꯤꯔꯣ ꯊꯧꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯣꯏꯗ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯗꯧ ꯂꯩꯔꯕꯅꯤ ꯊꯧꯕꯁꯨ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯍꯣꯏ ꯆꯠꯂꯝꯂꯅꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯣꯏꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯤꯡꯈꯩ ꯊꯣꯏꯅꯨꯕꯨ ꯂꯨꯕ ꯂꯥꯛꯆꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯆꯤꯡꯈꯩꯕꯨ ꯎꯔꯦ ꯆꯤꯡꯈꯩꯅ ꯊꯣꯏꯅꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯏꯕꯨꯡ ꯅꯍꯥꯟꯁꯨ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯗ꯭ꯔꯦ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯊꯣꯏꯅꯨꯒꯤ ꯀꯣꯏꯖꯗꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯊꯣꯏꯅꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ ꯏꯆꯤꯜ ꯏꯄ꯭ꯋꯥꯈꯛ ꯍꯤꯡꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯦ ꯋꯥꯔꯧꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯒꯦ ꯊꯣꯏꯅꯨ ꯃꯇꯥꯡꯗꯨꯗ ꯊꯧꯕꯅ ꯑꯣꯏ ꯀꯅꯥꯅꯣ ꯅꯪꯅ ꯈꯣꯟꯗꯥꯁꯤꯗꯤ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯤꯅꯦ ꯇꯥ ꯊꯧꯕꯥ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯤꯁꯤꯅ ꯀꯩꯒꯤ ꯊꯧꯕ ꯏꯀꯥꯏꯔꯞ ꯇꯧꯏ ꯆꯤꯡꯈꯩꯅ ꯊꯣꯏꯅꯣ ꯅꯪ ꯆꯠꯂꯣ ꯏꯕꯨꯡꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯏꯕꯨꯡꯅꯤꯅꯦ ꯌꯥꯝ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯕꯗ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ ꯍꯥ ꯊꯣꯏꯅꯨꯁꯨ ꯉꯁꯤꯗꯤ ꯁꯥꯎꯔꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯇꯥ ꯊꯧꯕꯒꯤꯁꯦ ꯏꯆꯦꯜ ꯏꯄ꯭ꯋꯥꯈꯛ ꯂꯩꯕꯁꯤꯗ ꯎꯁꯤꯠꯇꯦ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯇꯥ ꯊꯧꯕꯁꯨ ꯈꯪꯕ ꯐꯩ ꯑꯗꯨꯗꯤ ꯂꯩꯀꯥꯏꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯍꯥꯏꯔꯒ ꯊꯧꯕ ꯊꯣꯏꯅꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ ꯆꯤꯡꯈꯩꯁꯨ ꯊꯧꯕꯅ ꯊꯣꯏꯅꯨꯒꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯏ ꯊꯧꯕꯁꯨ ꯆꯤꯡꯈꯩꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯝꯃꯤ ꯆꯤꯡꯈꯩꯁꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ ꯊꯧꯕꯒ पाबदा नोप्ते थोइनो करी तौदोइनो खंग्रे अदाइदा लैरबा मी खरा चेंसिलक्तुना खतनरिबदु खामदोख्रे जेखैसु खरदि सोई थौबसु फजने सोई थोइनो ममित्ता इरा चेली थौबसु मखु चिंगलमलगा साउना चतख्रे चिंखैना थोइनो नंसु चतख्रो अइसु चलगे इबो याम सोई कैसु थोकनदबा अइगे मरमगे यारी चलो नंगी दमक अइ मदम पुमनमक्ता लेगनी चलो थोइनोसु चिंखैगे वहाइदु तारगा चिंखैबा नुक्सिबा पोई इबों अइ इबुंगना हाइबदो यारगे अदो हाइरमलगा थोइनो नोफे तौरमलगा चतख्रे चिंखैसु इनाइ मरक्तुदा मोमोदो इ बासु मयुमदा हनख्रे नमित्तुदगी चिंखैना थोइनो होइबु सेनाबा हौख्रे तोम्बी साउना थोइनोगी नाक्ता लाक्लम्बी तोंगम्बी नंगना मीगी मचादो मीगे नेक्लगा फुहलेदना इमातोन कइनो इमातोन हाइरिदुबो अइ मी नेक्लगा फुहनखिबा लैति तोम्बीना थोइनोबु खुपाकना थाइ नंगी हाक्तक्तगी अइसे लेकाइ मांगदि योलेदना थोइबा थोंजिन मरुमदगी तुमिना येंगदुना लैरम्बी थोइनो करिसु खुमद्रे मिनु पिरांगदु सिन्थाबा नत्तना
ꯇꯣꯝꯕꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯎꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯊꯣꯏꯅꯨ ꯉꯥꯏꯍꯥꯛ ꯐꯥꯎ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯗꯤ ꯁꯣꯝꯗ ꯊꯣꯏꯅꯨꯕꯨ ꯉꯥꯏꯍꯥꯛ ꯑꯣꯏꯁꯨ ꯎꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯎꯡꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯏꯕꯦꯊꯣꯏꯅ "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ." "ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯏꯃꯥ ꯎꯏ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯄꯨꯔꯛꯎ." "ꯏꯃꯥ, ꯃꯃꯥꯇꯣꯟꯅ ꯌꯣꯛꯄꯅꯤ, ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯈꯛꯅꯤ, ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯩ ꯋꯥ ꯍꯥꯏ." "ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯃꯧꯄ꯭ꯋꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯇꯥꯔꯦꯗꯅ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯃꯥ ꯍꯥꯏꯔꯨꯒꯦ ꯏꯆꯥꯁꯤꯗꯤ." "ꯍꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ ꯑꯝꯇ." "ꯍꯣꯏ, ꯅꯪ ꯄꯥꯕꯒ ꯅꯨꯃꯤꯠ ꯑꯃ ꯆꯠꯂꯨꯔꯒꯦ ꯌꯥꯔꯦꯗꯅ." ꯆꯤꯡꯈꯩꯁꯨ ꯍꯧꯖꯤꯛꯇ ꯃꯨꯕꯨ ꯅꯣꯛꯆꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯉꯁꯤꯁꯨ ꯊꯧꯕ ꯇꯣꯝꯕꯤ ꯈꯣꯏꯗ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦꯅ ꯂꯧꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯊꯣꯏꯅꯨꯁꯨ ꯄꯤꯕ ꯉꯝꯗꯦ." "ꯊꯧꯕ, ꯏꯅꯦꯁꯨ ꯌꯥꯗꯕ ꯁꯤꯜꯂꯤꯗꯅ." "ꯏꯅꯦ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯏꯅꯨꯒ ꯑꯩꯒ ꯑꯃꯨꯛꯇ ꯏꯅꯦ ꯈꯣꯏꯗ ꯎꯅꯅꯕ ꯁꯤꯜꯂꯨ." ꯃꯇꯥꯡꯗꯨꯗ ꯊꯥꯗꯣꯏ ꯂꯣꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯇꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯂꯧꯗꯦ꯫ ꯊꯥꯗꯣꯏ ꯃꯆꯦ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ ꯇꯥꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯒꯦ?" ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯊꯥꯗꯣꯏ, ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ?" "ꯏꯆꯦ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯆꯦꯒ ꯇꯥ ꯊꯧꯕꯒ ꯎꯅꯅꯕ ꯏꯃꯥꯅ ꯁꯤꯟꯒꯗꯧꯔꯤ꯫ ꯏꯆꯦ, ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯑꯩ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯩ ꯆꯠꯂꯒꯦ ꯏꯆꯦ." ꯊꯣꯏꯅꯨ ꯋꯥ ꯑꯃꯇ ꯈꯨꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯇꯥꯡꯗꯨꯗ ꯆꯪꯂꯛꯂꯒ "ꯏꯆꯦ, ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯋꯤ, ꯑꯗꯨꯅ ꯏꯆꯦ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏꯌꯦ." ꯊꯣꯏꯅꯨꯁꯨ ꯆꯤꯡꯈꯩꯗꯤ ꯈꯪꯉꯤ, ꯑꯗꯨꯅ "ꯍꯣꯏ, ꯅꯪ ꯂꯩꯔꯝꯃꯨꯀꯣ." ꯊꯣꯏꯅꯨ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯏ꯫ ꯆꯤꯡꯈꯩ ꯊꯣꯏꯅꯨꯕꯨ ꯎꯖꯕꯗ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ "ꯃꯤꯒꯤ ꯃꯆꯥꯗꯤ ꯎꯖꯒꯦ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯏꯆꯦꯗ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ." ꯊꯣꯏꯅꯨ ꯅꯣꯛꯐꯦꯠꯇꯪ ꯇꯧꯏ꯫ ꯊꯣꯏꯅꯨꯅ ꯉꯁꯤꯒꯤ ꯃꯃꯥꯇꯣꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ꯫ ꯅꯪ ꯍꯣꯔꯦꯟ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ." "ꯍꯣꯏ, ꯑꯩ ꯆꯪꯂꯒꯦꯀꯣ ꯑꯗꯨꯗꯤ." "ꯐꯖ ꯂꯩꯌꯨꯀꯣ." ꯊꯣꯏꯅꯨꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯊꯣꯏꯅꯨ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯕꯦꯝꯃ, ꯏꯃꯥ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯅꯅꯥꯎꯅꯨꯄꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯋꯤ, ꯆꯥ ꯑꯝꯇ ꯊꯣꯡꯕꯤꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯕꯤꯅ ꯇꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯥꯡꯗ ꯆꯠꯂꯤ꯫ ꯊꯣꯏꯅꯨ ꯏꯃꯨꯡꯅ ꯈꯣꯡ ꯍꯦꯛ ꯀꯥꯟꯖꯤꯟꯕꯒ ꯇꯣꯝꯕꯤꯅ ꯊꯣꯡ ꯈꯪꯂꯣꯟ ꯂꯣꯟꯁꯤꯜꯂꯤ꯫ "ꯏꯃꯥꯇꯣꯟ, ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯦ? ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯝꯇ." ꯊꯧꯕꯅ "ꯂꯥꯛꯑꯣ ꯆꯥꯅꯕꯤ, ꯑꯩꯒꯤ ꯊꯣꯏꯅꯨ, ꯑꯩꯅ ꯉꯥꯏꯔꯝꯂꯤꯅꯤ, ꯂꯥꯛꯑꯣ." ꯊꯧꯕ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯏꯅꯨꯒꯤ ꯈꯨꯗꯥꯡꯇ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯊꯣꯏꯅꯨꯁꯨ ꯈꯨꯗꯥꯡꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯊꯧꯕꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯒ ꯇꯤꯟ ꯁꯤꯠꯆꯤꯜꯂꯤ꯫ "ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯩꯀꯥꯏꯒꯤ ꯅꯆꯦꯅꯆꯜꯗꯕꯨ!" ꯊꯧꯕ ꯊꯣꯏꯅꯨꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯕꯨꯛꯇꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯔꯛꯂꯝꯃꯤ꯫ "ꯅꯪꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯍꯜꯂꯣꯏ, ꯅꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗ ꯊꯥꯡꯗꯨꯅ ꯊꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯗꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯗꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯗ ꯑꯣꯏꯅ ꯊꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ "ꯊꯥꯗꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯍꯥꯜꯂꯦ." ꯃꯇꯥꯡꯗꯨꯗ ꯇꯣꯝꯕꯤꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ?" ꯃꯇꯥꯡꯗꯨꯗ ꯆꯤꯡꯈꯩ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯥꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯤꯅ ꯁꯤꯔꯤꯕꯁꯤ ꯈꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯆꯤꯡꯈꯩ ꯊꯣꯏꯅꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯃꯤꯆꯥ ꯁꯤꯁꯅꯨ ꯈꯜꯂꯗꯤ ꯃꯆꯥ ꯁꯤ" ꯍꯥꯏꯕꯗꯨꯅꯤ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯊꯥꯗꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯀꯞꯂꯒ "ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯩ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯔꯣꯏ." ꯅꯨꯄꯤ ꯑꯃꯅ "ꯅꯪꯒꯤ ꯂꯤꯆꯠꯇꯨꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤꯕ ꯉꯝꯗꯧꯔꯤꯒꯦ? ꯃꯌꯥꯝ ꯑꯅꯤꯁꯦ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯅꯤ." ꯃꯌꯥꯝꯁꯨ ꯇꯥꯟꯊꯣꯛꯄꯗ ꯌꯥꯅꯔꯤ꯫ ꯊꯣꯏꯅꯨ ꯃꯃꯥꯇꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯇꯣꯝꯕꯤꯒ ꯊꯧꯕꯒꯗꯤ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯅ ꯊꯣꯏꯅꯨ, ꯊꯣꯏꯕ,
Machin Moupwa mayumda puraklambi. 𝐶ꯤꯡꯈꯩꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯕꯦꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯏꯕꯦꯊꯣꯏ ꯊꯣꯏꯅꯧꯕꯨ ꯎꯕꯗ ꯏꯁ ꯁꯤꯅꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯤꯁꯤꯗꯤ ꯉꯥꯎꯒꯅꯤ ꯏꯃꯥ ꯐꯥꯎ ꯉꯥꯎꯏ ꯊꯣꯏꯅꯧ ꯏꯕꯦꯊꯣꯏꯗ ꯈꯨꯔꯨꯝꯂꯒ ꯏꯃꯥ ꯏꯆꯦ ꯂꯩꯄꯥꯎꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯉꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ ꯃꯤ ꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦꯗ ꯊꯣꯏꯅꯧ ꯄꯥꯏꯈꯣꯝꯕꯅ ꯈꯨꯔꯨꯝꯖꯩ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯊꯣꯏꯅꯧꯒ ꯆꯤꯡꯈꯩꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯊꯣꯏꯅꯧ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯞ ꯊꯨꯡꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ